ꯊꯥꯖꯔꯦ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ Ministerial team amana singda dam yengsinbada numit 18 gi ising leiri haire hospital amadi emergency service ki damak PSED na ising supply tawgadore Ministerial team na singda dam da numit 18 gi ising sijinanaba leiri hairebasu miyam na ising phangnadaba gi changdi nongmu gi hengalagle amadi handaki mikhalda aranba tawbasing matik saba para tambiragani haina Dr. M Narana phongdokre haujima pungeba pau PSED Minister I Hemochandra IFCD Minister Ngamthang Haukip Yauba Ministerial Team Amana ngasi singda dam gi phibam yengsinkre miyam da numit 18 gi ising pinaba singda dam da leiri sarkar amadi private hospital yauna emergency service ki damak PSED na ising pigani haina Minister I Hemochandra na phongdokre hiram sida report ama ngasi ministerial team aduna singdadam yengchin bachatpa aduda minister Hemochandra na wafum asi phongdokibani ngasi gi khongchat aduda IFCD gi chief engineer Indramani amadi PSCD gi additional chief engineer Sunil na chingba atei official singsu sarugya ke Indramani na phongdokibada singdadam gi water level asi 3 level ni hojik dam asida ising million liter lising machamanga kunmanga leire masina numit 18 de greater Imphal area da ising pibang amgani asigumba awab si lakma tanda tha ahum mari sangthana miyam da ising pibang ngamna naba tungkoina channaga plan su tawba hore masi mathang chahidagi mafung fana paikhat pangam phongdoki aduna adugi mari leinaba quantity sina about 3.96 habidi kanone approximately 4 million gallons habidi kanone 18.6 million liters ne per day kona panjoji when peeves adu report ma leiba aduna number of days da pathoga di ngarang bhaudagi kona pabani 20 days habise ngarang sakra na koi 90 days ana PSED gi additional chief engineer Sunil na miyam da department asina ising pina na bohona bada outsource asi yamna tangai fade ising leitrba kanda ising pina na bohona ba haibisu su yamna awaba mani hana na prevention to badarkar roi masida miyam gi cooperation yaugdana mai pak pangamloi mong tarakta budagi ayam ba poising lobum sing loina kangthale except poising dadam chinatana Minister Hemochandra na makhata raduna ising yoktrabadi awaba kokpangamloi IFCD PSED Revenue and Forest Department gi intra departmental cooperation sangi miyam yauna collective responsibility ama darkar oiri ising haibasi punsini uwa yanba amadi chingmai koktokpagi train asida chalagadi ising gi lan soidana lakani miyam gi awaba yenglaga rationing system da miyam de ising piba hore tangai fadana hospital amadi ate emergency service ki damak mari leinaba singna department da pau khangan biro ising supply tawgani ising tambagi thokdoga si sok lising ani taret su laikre media da ngasi phongnarakliba VIP gi di ising tanker kaya ama thai haibasi aranbani achaw sang sing da hena emphasis pibagi wapum kari su laite haibu wapam Hemochandra na phongdoki masi kari mas spillway da ising ji mangna chatkhidobo ising ji phajana yogadi 3 months koi tha ahum ising si kai gumba koina conserve ta holagadi 3 months bu hogadi June July da di there is surplus of water koi solution so lai laite koi tasengna environment koi ising ji yok tragadi koi ngasi laiba ngasi sahi mari manga gi manung sida laiba degradation of the environment koi loina ma catchment area mayam singda turen bo haira si natraga se khuga bo haira si natraga na ngasi koi Imphal turen idil turen koi gi greater Imphal koi gi hukam kangna lairaba hoji gon yengbiro like chatore turen jo the masi kamaina tawudagi it requires a collective koi gi yamna strong will loiba collective loiba koi movement am changi so no common men dadi koi million liter adu leire no tram pani tram adu nati mayam no pam sing thakna ba hai be matang se lagadi yamna waba loina mok sidi issue kano toba maruina se hospitals ta ngasi yawre rims ta wathok oire adagi jnims ta phangde haire madu gi dum sathibi gno hoy koi hanagi piba chang dum te koi piba ngamdabu yai adu tangai padana operation gi damokta operation theater da sinana bana ta tangai padaba hospital sing gi essential loiba hai je rims ka nate private hospitals me am su leini madai dadi akoi da khara department da akoi da haibir aga koi ada koi department ki koi pyathong da leiro office da kitang price to wira aga madu bisu kitang tangai panana akoi masida kitang section mamdi da ka le genuinely oibatai koi ISTV pawgidamak Surendra Minamgulena na Naurabam Phillips Singdadam Amaramda Ministerial team amana ngasi singdadam da chatuna yengsinbada numit 18 gi ising sijinanaba leiri hairabasu miyamna ising phangadabagi changdi nongmagi hengalakle masina maram oiduna mafam da unkhatnaba kaya thorakle lanai oina ising yonbagi thabak tawriba sing lepkadabani haina khurai salan thong maya da lamdam adonge club amadi maira paibi singna lambi da lakpa ising yonba kangbu sing phajinduna thamnure ising yonbagi thabak tawriba miyoi singa leikai gi miyamga unkhatnaba thokpadagi
मियोय खरना गाड़ी थुगाइनबा फावबा होनरखे लमदम अदोंगी यंग स्पोर्ट्स यूनियन क्लब सोशल स्टैंडर्ड क्लब अमदी लेकाइगी मेरा पाइबी सिंगना ngasiदगी हौना लनाय ओइना इसिंग योनबगी थबक तौबा यारोय हाइना खंगलबा मतुंगदा फाजिनदुना थंबा गाड़ी सिंग थादोखे लमदम अदोंगी मियोय सिंगना ISTV न्यूज दा फोंदोरकपदा लेकाइगी मियामना तुरेल असिदगी इसिंग सिजिनबा फंगनबा तुरेलदगी इसिंग चिंखतुना थबक तौरिबा मियोय सिंगी थबक असि अथिंगबा पीबने थकनबा इसिंग फावबा पैसा पीरगा लेगे हायरबा फावबदा फंगनद्रे इसिंगी ममल खम थेंगना वांखलकले इसिंग कारबार तौरिबा कांगबुना मियामना इसिंग फंगदबगी वानरिबा मतमसिदा इसागे सेंदोंगी खलगा ममल का हेना लौदुना इसिंग योनबगी थबक तौरिबा असि तौबिगनु हाइखे of the water laiba Fanturengi ising sum pixel Kunamoga Karbaroina isingi yamna heavy volume the Sinkalaga Kavato Visinasi Lepiro Maramdi Sumba Turin Singasigi Imagino Magi sum pixel Kunamoga as if high number of Puna Garbari Lam the Satariba Isina Hinja Pao Sitamuguni Lunina Koi Turian Humuzi Mosaliba Pixel Visinga Koi Sankuna with Rama Fanturengi Nageta Taiva Club Singasina Punna Sangan Minaduna Suma Kungasi Puna Sanjavani border town oiriba more dasu ising phangdabagi awaba mayoknare more turel ising kangkhibaga loinana goha ayamba su ising kangslakle kalen ge sagalakpa matam oibana ising phangdaba asina hena khudong sadaba mayoknare muslim madrasa ge mihut amana more ge oirakli ba phibam asida sarkar nam yeng sangbina ba pungning chingsile yarim khoi angamba level da more ge theneri ba ising ge awaba sida mateng panghaningi loinana nupi angang singi lai khum da changi be sing no mari mi ba mana season ba da chang da ba singi awa problem se dum hakten la ga lai ra si yarim khoi mateng kaino sarkari mi ke di wa hining mudune hotel mapu amana phongdorakpada handak sahi asida guhagi ising kangsilakpana more da chauna mahoksagi khalda akaiba oire manipur amadi myanmar ga taina ba mafam da cheliba minal turel isingna more gi miam sijinare liter samanga da lupa chama yankai fawba yaure hare singi level handak number mo Sidagi singi ke ta sina ba film lai ta ana ji lai more da lai every community to see harban menal to ta gi na gari no poraga lai harba 500 liter da al pasama ya pigi lai Amarom da handak pangthokhiba tarataruk suba lok sabha mikhalda energy oina independent mirep oikhibi oinam indirana khusem gi ising phangandaba asida mari leinaba authority na tumina leisinba chumloi haina ngasi lairigengbam awang lekai da revolution for indigenous sustainable economy gi office hangdopagi thoromda haikre thoramadda haingang jila parisad ki member pawnam sundar all india radio infal gi news editor dr ibom sa susarukya ke dr ibom sana state asida sufam nompham ningthina leirabadi pamdaba thodok sing thokpagi chang hanthagani haike oinam indirana makha taraduna corruption muthatna ba hona bada sel thongi phibam phagar hanba amadi hiram kaya da talent leiba sing yokhat pa yauna tongan ba pandam kaya da office asi hangdokpani state asida ising phangdriba asigi matangda manipur sarkar na tumina leisinba asina mara lejadraba miyoi kaya wahalle haike asi sarkar na toduna policy sing asi prajan na hoju pithoba prajan ma thong le ma thong sumcha aludi prajan ki seva tawibra prajan mantri ki seva tawibra se media da hami prajan mantri ki seva tawibra natraga prajan ki seva mantri na tawibra masi ekul raj ki member sina matung ba thoda ba adu election sinda party eno ko phi me done candidate masa do kendra sigi miyam ki chuna do kada phi ya ka phi bata masi ko mun kham na lagi miyamna ising phangdabagi awaba mayoknarakliba asi yenglaga tampakta cheliba turel singi manungda hauji ising leiriba iril turel khongnung lu nana thamnaba YOC naharu makha patna lekai asina konba kilometer anirom sangba iril turel sengdokre turel asigi ichel lepkhiba maramna ising yamna leirabasu amorakai singna leiriba ising asi sijinaba yaraktabadagi phibam ama lakpa yai haiduna sengdokpagi thabak asi paikhatkhibani mahusana turel asigi khongnung lu nana leirambani adubu mising hengalakpa amadi miyamna amot akai kaya langthabadagi mosilakpani lekai miyamna turel sengbagi thabak chatakhiba aduda local MLA su oiriba MOBC gi parliamentary secretary Muhammad Amin Shah su laktuni yengsinke YOC gi president Khatrimayung Kulana aikoi gi chanabi ama oina sasan siba matamda turel da
थादबा फत्तबा पोटचै लिगलिना चिंगबसिंग थादरिबा असि तौबिगनु तुरेलगी नाग येता तारिबसिंगना तुरेलबु लु नाना थमनबगी दमक मतेंग पांगबियु हारे MLA Amin Sana Real Turel Kaktana isingi source oirakpana masibu lu nana thamnaba hotnabada miyamna mating pangbiu haike Infal area da infal turel ising kange irin khatang aram ni irin sisu mem sangaga sengaga nana thamaga source of living session wegadur min namasi makeup tono mem kan sengu gunari ai site ki hajir mudi government se congress government na plan policy mem puthoi singsi kaman thakan jige na khanna badang singarang do meeting pamna mem gonari ba singi samesa si sok tona bkhona basi ja ko jam mem ju lakai mo ina traga manipur mun chan ba chino mem jina koi sing wa ba ati ai na kan hona da kan sing tonari na kan Manipur gi mafam kayada ising phangdabagi awaba ama mayoknariba ase PSED department na matam sana lokhat pam thokpa thabak lokhat hodaba amadi IFCD department na ising lemna mangan khibana ni haina MLA Samkumar na phongdokli MLA ki quarter da pangthokpa paw gi mifam amada IFCD minister na ising leitraba dam ama ngarang yengsinbada Manipur da ising gi waninga leite kunggi nong laklagani haina miyam da phongdokliba wafam ase daite yaudaba miyam bu karem nabani kunggi nong ngairaga sasan tawriba minister nasu department ki makok thongba officer mayam nasu leiriba water supply sing matangga chanaba mongda semgat piduna ising lokpham sing amasung nonggi ising ningthina yoknana ba tawrabadi ising gi waninga leite Manipur sarkar na section dabadagi ohenbani haike Infal Turelgi ising na Khodak Turel da laklaga Loktak ta takigdaba adu Infal Turel amasung Khodak Turel ising leitabana Loktak ki imay hanthale Khodak Turelgi akoybada taba miyoy ising gi awaba mayoknare kunja sing na phongdorakpada mamangda amukta Turel asi kangkhidre Khodak Turel ising leitabana Loktak patsu nongmagi kangsinba haurakle hare Mikalda aranba tobasing handaki mikala sida matik saba para tambiragani haina Dr. M Narana phongdokre Wafamasi ngasi Manipur Press Club ta Left and Secular Alliance Manipur gi sensitization meeting da mahana phongdokhibani meeting adu da alliance asigi partners singi luchingba sing sarukya ke meeting ga mari leinana handak ta lai khidraba lilong kendra gi ex minister Muhammad Halaudin Khan gi mafamda minute ani tumina leptuna ikai khumnaba utpaga loinana mangna tawramba thabak thoram sing thake sarukya khiba CPM gi luchingba ketrimem santana phongdokhibada handak ta loisin khiba tarataruk suba lok sabha mikal adu park sana boot capture amadi proxy tawkhibagi mami tai polling station chama tarani thoida chadama fudaragi mathakta bot thada khiba amadi Thawal district yauna polling station kuntarukta chadama fudra mangagi mathakta bot thada khiba si proxy gi chap chab khudamni democracy bu hena wahan thok lehenana ba amasung miyamna masagi hak mapung phana phanganabagi damak sensitization meeting asi pangthokpani haike CPIM gi secretary Sarat Salam na phongdokhibada ngasi pangthokliba meeting asi alliance ki mirep maithi gani haibagi natte alliance ki mirep na soidana mai pakani mikhalda aranba pambai chathare haibasi Manipur gi miyam pumbana khangnaraba wafamni hiramasida CEO amadi ECI da wakatkani maduda fawba kanaba phangdrabadi Supreme Court ta chatuna mayoknagani phongdokhi alliance asigi mirep oriba Dr. M Narana hiramasigi matangda party gi makok thongba lusingba singda paw pikre makhoi yauraga ECI gi luchingba sing unanaba hayeng Imphal thadoklagani mangna jatkadoriba khongchara sida atopa party gi candidate kharasu saruk yaraba yai masi mikhalda mai pakpa amasung maithibagi wafam natte mikhalda nataba pambai sijinnaduna miyambu apangba sinaba amasung namthak tawnaba honaba sing parat tambinabani Manipur gi miyam ngasidi ahongbu lakle handaki mikala sida party gi khenaba sing thadoktuna afaba mihut khananaba honarakpa si laibuk phabani tungdadi hena phaba mihut khananaba honabada alliance asina achoba thaudang yagani haike प्रचार में मांगे समाज में मांगे मधु ठेलर की ताई भगे ना कोई सेंसिटाइज तो जरी में और आराम तो पॉजिटिव दंडी तो उनकी ही नहीं मधु ने वो रिपोर्ट तो है तो अपनी डिमांड तो है मुझे सूचना कर रही आई एम गोइंग टू दिल्ली टुमारो some other candidates also belonging to different political parties चिंतुमी न तो किया गया इसी एक डायरेक्ट उन्हें तो नहीं Swahili officials in the election local way coming because they are under pressure. Aduga, Tauna they not have to get the officials to machine what that we understand. And around the tourism said, Sumtona one of the way pressure to the
Sawambung Gram Panchayat ki manung chaliba khungang kaya da ising phangdabagi awaba kaya mayoknare khungang asida leiriba pukri ayamba kangsilagle hare ising ki awaba si yenglaga iril turel da miyoi kaya na nga faba laingoi pekpa amade iruja sinduna ising naikhaiba loinana amot akai kaya thadaba asi tawbiganu haina Sawambung Gram Panchayat na thadorokpa cherol amana khangalagle Kurai Thoiding Jam Laikai da Laiba Inau Koba Chahi Yangkai Nipan Rom Suraba Mi Ama Masagi Dukan Manung da Thauri Yanduna Siramle Ngasi Ayuk Angan Bada Masano Pana Thong Hanglu Bada Masagi Kudaina Thauri Yanduna Siramba Thengna Khibani Asiba Haksang Police na Lokalaga Postmortem Gidamak Jenims ki Mokta Thamkre Manipur da PMGSY gi Makada Paikhaliba Thabak Thoram Singh Thikadar Amadi Engineer Singna Namthak Tawduna Bill Lokthokpa amasung Quality Yaudana Thabak Suba Yaroi Dawri ISTV News na phangba pawda handak tabal sarkar na mobile phone sizinaduna GPS amadi internet ki khuthangda Manipur gi tongan ba mafam singda thabak suriba sing irai laina monitor tawba yabagi khudong saba leire mobile phone face quality monitoring system asigi makada khuda ki oiba reporting Ministry of Road Development ta khanganduna thabak sui sude haibadu irai laina khangba ngamle hare Manipur gi mafam amada scheme asigi makada thabak karamba mawongda sure niyom chumna amade quality laina thabak suribra haibadu misam praja amana su irai laina www.omms.nic.in gi khuthangda khangba ngamlagani Bharat Pumbagi oina system asi April thadagi hokrabasu awang nongpoki state taret amadi Mizoram yauna state nipan gi manungda Manipur na ihan hana system asi sizinaba hore scheme asigi makhada Manipur State Rail Road Development Agency na khongthang asi lokhatpani hare masina maram oiraga Manipur gi oina PMGSY gi makhada pakhatpa thabak khudingmak aranba amata tawba yaroi dawri hare Panba yabadi agency asina Manipur gi oina lambi semba thong semba amadi hana leiramdaba lambi sing nongna sem sabagi thabak paikhatlibani Kurai Maikei Rom da handak mara Kuran Chinthi ki thabak lepa leitana chatharakpa amadi me kabani sa chabagi thabak hengalakliba asigi mayukta Kurai chai thabi leirak machindang asi kanglei pak naharol yai fathoksil dupna sinduna wakanifam chatakre wakanifam adu da Kuran Chinthi leplase me kaba chinjak saba amadi yonba leplase phataba thabak pumnamak thengnaminarasi haiba wahi kaya iba pleka sing sijinaki thoksilukki president NJ Dorendrona Kurai Maikei da oirakliba phibam sing asi miyam punna bhak taminaduna thengnaminana ba amata oina sangsin minana bagi matam oire haike hanade ona thingna sulai adugo makhatana asigumlaba lebaki yamna awana tarakpagi matam ising phangdaba aduga posai tangakpagi matam asida nisasiniriba mayam singsu thingbaga loinana aikoina Quran sinthigi asigumlaba yamna phajadaba isedama lagipsi thingnabagi damakta asi aikoina asigumlaba wakan mifamga loinaba asigumla khananainabagi mifam Cardiovascular and Thoracic Surgery Scenario in Manipur Haiba Hiramda Symposium come workshop ama North East Dalaiba Ras Polyclinic the Pangthokre Symposium Hogdokpagi Thoramadu the Health Services Manipur gi Hanagi Director Dr. W. Motilal Ras Polyclinic asigi Managing Director Ais Rajendra Amadi Department of General Surgery gi Senior Consultant Dr. N.G. Narendra Thoroma Pusing oina saruk yake RIMS amasung Jenims ki Dr. Singna expert oina paper pathoke Polyclinic ki General Manager Dinesh Khetri Mayumna si pangthuli ba symposium asina Manipur da cardio masung thoracic surgery ningthi na pangthokpa yai haiba miyam da khangadabadagi mapalam da sel sangna chatnaramba adu hantha hanana ba pangthokpani haike Thongju Kendra United Clubs Association Sinduna Thakna Chana ba ising phangdabagi matangda Kendra sigi Jila Parishad member sing Pradhan Ward member amadi Maira Paibi singi apunba mifam ama Khongman John 45 talaiba community hall da pangthokuna matam chupada ising phanganabagi damak Thongju Kendra Water Management Committee ko ba ma semkhre committee asina tung koina chanagadaba policy program semnana ba marilaina ba loisangda taksilna ba haina su yanakre How's the Tabaki Paulo we say? Tabaki Pau Lobire say Indo-Tibetan Border Police Force ke Constable Dressman Karalogadori Masagi Chahi Tarani Pandagi Kunmanga Faugi Manung Delaiba Class 10 pass to Bogalina ITI da Diploma pass to Wamio Egadavani Haide Form Pisan Bagi Arabanimit Megitang Kunitoin Haide Indian Army ge Territorial Army ge officer Karalogadori
सही तरा निपानदगी निफ्रिथोय फावगी मनोंगदा लैबा मियोइसिंगना जुनगी तांग कुंथ्रामाथोय फावगी मनोंगदा दरखास्त थारकपा यागनी हाइरि माइगी थाक सखंगलाबा यूनिवर्सिटी अमदगी यामद्रबदा डिग्री पास तौरबा मियोयगदबनी हाइरि इंडियन नेवी की स्पोर्ट्स कोटा सेलर खरा लौगदौरी यामद्रबदा क्लास 6 पास तौबा सही तरा तरेतगी कुनमाथोय फावगी मनोंगदा लैबा सानारोइसिंगना मेगी तांग तरेत फावगी मनोंगदा दरखास्त थारकपा यागनी हाइरि अमरमदा इंडियन नेवी की म्यूजिशियन खरा लौगदौरी क्लास 10 पास तौबा म्यूजिशियन अमा ओइबगी गुण चेनबा मसागी चाही तरा तरेतगी कुनमाथोय फावगी मनोंगदा लैबा मियोइसिंगना मेगी तांग तरा तरेत फावगी मनोंगदा दरखास्त थारकपा यागनी हाइरि मथक्ता पनखिबा थबकी पाउसिंग असिगी हेन्ना कुपा मरोल बाबुपरादा लेबा जॉब सेंटर दगी खंगबा यागनी थबकी पाउ मसिगिदी मतंग सलोजरे हौजि मखा तब पाउमु लोबिरसी मखा ताबा पाउदा खुनाई अमगी मयेक लोल चौखटनबा होनबदा नहासिंग अमदी महिरोइसिंगी थौदांग चावी हाइबा पांदमदा निपालक सुबा ओइना मिलालना सिंदुना पांगथोकपा महिरोइसिंगी मितै मयेकी चांगयेंग परीक्षा चाहिए सिगी ओइना ngasi कैटेगरी मरीदा तोंगान तोंगान स्कूल सिंगदा पांगथोखरे इम्फाल ईस्ट की ओइना सेंटर मरीदा चांगयेंग परीक्षा सि पांगथोखे परीक्षा सिदा पुन्ना महिरोइ लिसिंग निपान चात्रेट कुंथ्रा तरेट न सरुकिया खे मिलालगी वाइस प्रेसिडेंट नाव खुंबना मेगी तांग तरा दा परीक्षा की फॉल लाउथोपगा लोइनना मेगी तांग तरा निपाल दा जेम हॉल दा पांगथोकदबा थौरम दा कैटेगरी मरीदा मकोंग मथंग तारबा सिंगदा लुपा लिसिंग मंगा लिसिंग अहुम अमदे लिसिंग अनि पीगने मकोंग मथंग तारबा महिरोइ सिंगी स्कूल की फीसु मिलालना पुथोकने माना मखा तारदुना ट्रांसपोर्ट डिपार्टमेंट ना हाई सिक्योरिटी नंबर प्लेट ता अप्रैल थादा मैतै मयेक याहनद्रबदे पखल मखा कयागी खोंजंग चंगसिंगनी हाइखे सिम्बा साइंगसे हंदा पांथोबा कैटेगरी मरी असिगी मथक्ता लेप्टना मिलाल हाबे लुपसिना दे लेरिबा मखै अकोने सुम्पा माइरु सिंगो साइंगसे लेप्टना पांथो तुना कोई सता जगिनी अमदी मियामनसु असिगुंबा लंदमसिगी लोन मय कनो होनबो मतमदा माइरु सिंगदा पीबा पाउखेलसे मियाम पुना पिमिनेदुना खुनाय म कन्नबो होनबदा फुरु कालोम कनो होनबो मतमदा लंदमसि सकम कनो होनबो मतमदा सकताको मतमदा लोन अमदी मयेंगना यामना मरु ओइबा थौदोंग लखम थोयसे लंदमसि लेरिबा फुरुपसा पुनमक्ता मिते इरोन एक लोने सिलोन अपुनबुलना कोई यामदा सुमा पाउखेनसि बिजरिया मणिपुर बु ब्रिटिश ना खुदुम चनखिबा नुमित पुनिंग सिंगदुना ngasi occupancy day gi thoram afam kaya da pangthoknakre occupancy day observation committee na sinduna rumahal theater da pangthokiba thoram aduda Imphal West ki adaksha Y Dasmati committee ki president Dr L Ibohal human resource development ke principal L Kamakhya Kumar KVS Brickfill ki proprietor K Binod Kumar na maru oiba myoising oina sarukya ke committee ki chief advisor LM Maitena Lamdamasi da ani thokpigi chanabi ase thadokpa ngamdriba fawba Lamdamasi hiram khudungmakta adumak sothana lekigani haike Tara taruk suba amamba numit ningsing kumon thoram ngasi palace compound laiba iboyama sumangila changnenda ipsana sinduna pangthokre thoramadu da Manipur College ke principal oiramba professor L Sadananda ipsa gi advisor ibotomi khuman amade general secretary Elangbam Johnson na maruiba music oina sarugya ke Manipur University ke professor N Joy Kumar amade social scientist Danabri Laishram na resource person oina wangang ke tongan ba civil society organization kayagi music su sarugya ki bathoram aduda wangang ki basingna phongdokna kibada ngasi Manipur miyam na hingliba phibam ase yamna kudong thininga oire miyam gi khanba saba kharana bot mamang da wajaw nganglam laga haujikna hanna fawba yengba thoraktre phibam asida miyam punna खनमिनदुना वाखल तामिनबा तंगाई फद्रे लंदमसिदा अनि थोपीगी चनबी अमा लैबा सिना मियाम अमता ओइना पुनसिनबा होनबदा खुदोंग चाद्रे मनिंग तंबा लैबाक अमा ओइरे हारिबासि करंबा मखलगी मनिंग तंबा लैबाक नो हाइबदु हंगनिंगाई ओइरे मर्जर एग्रीमेंट सही तौनखिबा अदु निंग तंबा नते लोइचनबा मखल अमनि हाइबा वफम सिंग फोंदोकनखे
थौरम की चीफ गेस्ट होखिबा प्रोफेसर सदानंदना अनि थोकपगी चनबी लमदम असिदा कोखनबा ngamdrabasu kanana achumbano haibadudi kaidonungda lotpa yaroi manipur sarkar na khongjom lal gi maramda khara hena thijinduna achumba khangdoknaba hona haningi haike kala capture to se kala training na mid to pa adugumba kalumno kasar kala haibikira madna yana capture to ni ada formally patana declare to roga jogo lam phamma somagi bani lam phamma jogo dagi manunga betul kaya ho somagi ha bedo ayam pun khambi hai April kunma panda Imphal da lakadoriba Bharat ke President ge khongsat URF Manipur na suating mutham khre Lubasigi Information and Publicity Secretary Sanajawa Maitei na thokpa cherolamana India government ke khwaidagi awang ba pham pairiba President na ningtam lal hau chathariba Manipur da lakpa karamna thingloidage nimidasida mai ising analayeng lining laishon media natana Manipur pumbagi sathok jashinda athingba laigani haire Haukiba Mars ki tangtara Nepal da Moirang Them Ongbi Monica Kaubi Mong Laikidaba adu masa mathanta thori yanduna sikhibani haiba khangbangamle haina nupa mayungi miyosingna postmortem ge report palladuna phongdogle Manipur Press Club ta pangthokiba pawgi mifam amada misi asigi matangda semkhiba nupa mayungi JSC secretary M Sanatombana haikibada postmortem ge report matung ina Monica masa mathanta sizabani haina mayek sengna ide maramaduna misi asi society oigani adubu laibak thiba thodok asigi matangda miyam khopna achumba puthoknaba honabada maikai khuding maktage angamba mateng pangbiu amade police na lokhalakpa thigatpagi thabakta aigi migi yengdana mateng pangnaba honaminasi haike Manipur da leiriba mahi tampham sangsingda library thamu library ki thak wangkat hangadabane amade ramsa gi makhada tongan tongan ba pham sing laurakpada school singi hangduna leiriba librarian singi ahangba pham hakadabane haiba demanda Library and Information Science Association asina taliba demand ase maram chaba wafam ni haina Joint Students Coordination Committee gi cherolamana hare masi school amakak natana mapagi school amatada librarian leitre college singda in charge librarian tara khakleide handak ramsagi makhada tongan tongan bafam sing lobada librarian longnabagi wafam nathairak pase khwaidagi laibak thibani office assistant ki fam mayam amal loraga librarian ama fawba longnabagi wafam nathairamba asigi nungi oiba artha karino hangle ministry dagi ramsagi thabak longnabagi nomenclature piraklabasu state singi chanaba system amada pusilaklaga tangai fadaba phibamduda hanam yeng changba mathau tai beautician gi phamda ahenba miyeng thambagi mahutta waliba mahiroi singi award pa librarian kharada oirabasu mention bagi khongthang ama paikhatlamlabadi miyamna thagat naramgadabani state government ki maru oiba education minister na hiram sidam yeng sangbiduna lisamna taliba demand asi athuba matamda yasinaba puraknaba hotnabiu committee na su lisamna jangsilakpa khongthang singda pangbaya ba mateng pangani hare amaramda library science department ki mahiroi singna class boycott ki khongthang jangsilakli base mahiroi singi yenglaga handopiu hare Bisnupur District Legal Services Authority ki makhada Lion amasung Lioness Club Moirang na sinduna nupi da chathaba miyot minai gi matangda ain gi bab taminaba mifam ama Moirang College ta pangthokre Thoramasida District and Session Judge Bisnupur M Manoj Kumar Lions Club Moirang gi President L Tilotama Chief Judicial Magistrate Bisnupur Bini Ngangomsu sarugyake tongan ba resource person singna nupi da chathaba miyot minai gi matangda wangangke Additional SP Law and Order Bisnupur TS Brikamjitna Kanagumba Myu Amabu Maralgi Matung ina Cherak Pinana ba khotna ba haibase police ki mathaune police na court ta charge sheet thangat kadabane adumoina mag maralai ba myu adugi mayumda amang ata thokan ba mai thaba si chumde haike Director Prosecution NGTS Kumana nupi singbu ngak senana ba an yamna leiri nupi singna masagi hak khangbagi tangai fadabalai haike Indian Dental Association Manipur State Branch na Kokan Village Authority ka khusam naduna khulasida nomagi oiba dental health amasung awareness camp ama pangthokre camp asida mi chanirom layeng bakal loina na hidak langthak singsu lem na pikhe Manipur ki tongan ba field da thabak tawribi nupi mari Dr. Sarungbam Bimola Kumari Chief Medical Officer Imphal West D Binodini Devi Monitoring Officer Education S L Nirmala Devi Assistant Head Mistress Kyamgai Hai Madrasa amadi NG
Prameshwari Graduate Teacher Nilapadma Higher Secondary School Sekmaina Handak Sahigi Dr. B.R. Ambedkar Dalit Award Panglakpada Maxwell Hindi Primary School gi Management na Nungai ba Fongdorakle Handakta Zawjang Tegama Sunung Cycle Anigi Marakta Tokiba Todok Asi District Administration Laitabagi Kudam ni Haina Kunjasing na Fongdokle Zawjang Teki Yum Taret Thas ki Taran Palda Tumna Mai Thadok Piki Asigumba Todokaya Si Court ki Interim Order ki Mayuktani Luinana SDO Nungba Zawjang Tek Chief Amasung Nung Cycle gi Chairman gi Marakta Queen Akiba Peace Bond gi Ona Tainabani Thawang asibu yaning daba fongdok laduna Zawjang Teki miyam na ngarang khongjang changsinke adubu Tamenglong gi SP na chayolamagi manungda waroshin ama puraklagani haibadagi miyam gi khongjang adu handokre Village Authority gi Secretary Lunfan Haukipna isu asiga mari lainana tungda pamdaba thodok thorak patarabadi District Administration na madugi daita oigadabani Court ki maraki order District Administration na mapung phana chana hangadabani ain na yaduna lepthok laba khulgi boundary da Sangsilakpa sing lepkadabani hari Ngasiyo pung nipan makhairom taba matamda kaibul lamjao eco sensitive zone gi manung chanba kumbi uyung makhongda saji halaga chana ba honaramba mi ahum kumbi police ki osina luchingba kangbu amana faraga kaibul lamjao National Park Range 2 gi RFO KS Hitler da sinakre kumbi uyung makhongda saji ama hatle haiba pau phangbadagi OC Shankar Dev na luchingba kangbu amana changsinke maduda kangabam biran sahi yangkai mathoigi yumda chaji athongba baltinda haptuna thamlamba thengnabaga loinana asemba sakhara su thengnake kumbi sagol patagi wahengbam apamba luwang sahi yangkai nipansu mayumda saji makhong ama puduna chatlingai da fake makhatana Chiram Damodar Uchan makhongdagi mioi amasu saji sembagi thang amaga konana fagatke makoina halaga chana na ba khodaramliba saji adu sangaira haina khangdokna ba honade DRFO Hitler na lamnaki sa uchek phaba hatpa amadi chaba mioi singda ain gi matung ina akan ba cherak pibagi mathakta fine thinaba fine thien ba yai lamnaki sa uchek sing hatpi ganu haike Thasigi kunmapan gi ayu pung taretagi sanjen thong sidokadaba maramna chatok chasin tawba yaroi haina Public Works Department ki cherol amana khangalakle miyamna thong asi saba loidriba fawba atop lambi singda chatpinaba khangale hauji sanbagi pau Ngasi sanabagi paugda football Tarataruk Suba Challenge ka Veteran Football Tournament ki ngasi sanakibada Trabsa Malom amade Farm Babupara Mai Pakre Manipur Veteran Football Association na sinduna Imphal gi mapal kangjebungda team kuni thoina saruk yaduna chathariba Tarataruk Suba Challenge ka Veteran Football Tournament ki ahanba ground gi oina sanakibada Trabsa Malom na Tabasfa Tabung Kokpu goal ani sinoda maitiba pikre Trabsa Malongi mai pak pagi goal sing adu ahan ba half ki kunmathoi suba amadi kunmanga suba minita Aibudoi amadi N Krishna Manina chankibane ani suba ground gi sanakibada farm babu parana IVEFA salanthongbu goal amasno da mai tiba pikre farm gi mai pak pagi goal adu mahesna ahan ba half ki kurithoi suba minita chankibane hayeng ahan ba ground da VSAC Churachandpur amadi IVFA Kanchipur ga sanagane ani suba ground da KMC Champhai amadi KVFA Khurai ga sanagane Ani suba Mr. Imphal is Sub Junior da CS Deepak Junior da K Sasikanta Senior da KS Dayanda amadi Master da L Norel Maitaina overall champion oikre Manipur Amateur Bodybuilder Association gi miyeng makhada Imphal East District Amateur Bodybuilders Association sinduna Sangit Kala Sangam Hall Khurai Lamlong da ani suba Mr. Imphal East pangthokre Tharamadu da Imphal East District Amateur Bodybuilder Association gi President N Sanatomba Hana Education SK Director Oiramba TS Samungo Mabagi President L Umakanta amadi Advisor L Gaurmanina Thorma Pusingoike Punna Bodybuilders Tara Marina Sarukyadana Pangthokiba Contest Asida Sub Junior Kanglupta Pioneer Gym Thambal Khongi CS Deepak Maitaina Ahanba Gym asigi K Babikantana Anisuba amadi PBC Wangkhaigi L Ronel na Subatakre Junior Kanglupta Pioneer Gym Thambal Khongi K Sasikanta
asina ahanba JBC Singjamagi TS Athoi amadi Pioneer Gym Thambalkhonggi CS Lelenjitna anisuba amadi ahumsuba takre senior category da Bhavavati Fitness Center Wangkhaigi TS Dayandana ahanba Yoga Fitness and Ipsagi W Priyobatra amadi Unique Scheme Ningom Thonggi MD Avas Khana anisuba amadi ahumsuba takre Master Physics Pangthokibada Lamyanba Gym Yairipoki L Norel Maitain ahan batakre Makong matang taraba bodybuilder singda Thoromapu singna trophy ga loinana sale amadi certificate khusinaki Thasiki tang kuntaretagi April gi tang taramathai fawba Assam gi Golagata pangthokodoriba kunsuba Senior Women National Football Championship ta saruk yarunaba Manipur team gi nupi sanaroi taranipal amadi official ahum ngasi Imphal thadokre S Manitombi amadi S Amutombina Manipur team gi coach oigani manager na L Jotimoi Roina oigani haukiba taramapal suba championship ta Manipur na taratarulak winner oikre ani na runners of takre haukiba chahina Manipur semi final da lehaukibani kun suba championship asida ahanba match oina Chhattisgarh ga tha sigitang kunmapanda sanagani Northern Iril Valley Sports Organization Head Office Kaibina sponsor Tauraga Uyumpok Development Committee amadi Friends Union Club Uyumpok na sinduna Friends Union Club Uyumpok Playground da Team Tarani Thuina Saruk Yaduna Chathariba Mari Suba Neso Cup ki ngase sanakiba ahanba ground da SCY Yumnam Kunauna PJPC Pukhau Khabambu goal ani amada maitiba pikre ani suba ground ki sanakiba da SEC Sekta Team Bina SSYC Sawombung Sairembu Goal ani amada maitiba pikre Veteran Team Nambol na sinduna Khajiri Mamang Volleyball Ground Nambol da Team Marina Saruk Yaduna ahanba state level veteran volleyball tournament ki ngase sanakiba match da VTN Nambol na KPL Imphal bu set ahum sinoda maitiba piduna semi final changkre hayeng CVT oinam amadi TVA Thawalga sanagani Manipur Softball Association sinduna team tarawum doina saruk yaduna Kumbal Lampak Sports Complex ta kuntaruk suba sub junior boys and girls amadi kuntare suba junior boys and girls state level softball championship की सब जूनियर गर्ल्स के फाइनल दा UKC साइटोलना SRWC के संपात पुमाइटिब पीदुना विनर ओइख्रे नुपा मसागी सानखिबदसु UKC साइटोलना मिंगल क्लब लिलोंग चजिंगबु माइटिब पीदुना विनर ओइख्रे जूनियर की नुपा मसागी फाइनल मैच के सानखिबदा UKC साइटोलना मिंगल क्लब सिलोंग चजिंगबु Lilong Chajingbu maitiba piduna winner oikre nupi masagi sanakibada SRWC kesampatna UKC Saitonbu maitiba piduna winner oikre Pangai Yangdong Youth Development Association Sinduna Association asi ground da Taruk Suba state level led Kaisam Achobi Memorial 6-a-side men's open football tournament ke ngasi ahoba numit ke sanakibada Thales Ya School na Ras Polyclinic pu Taruk Sinoda maitiba pikre Jiribam amasung Tamelong anigi marakta ngamkhaigi chayet nabana bab tanadaba amalairambadu ngasi Jaliangrong Furuk ki luchingba sing JC amasung ngamkhai kanba lukki apunba mifam ama pangthoklaba matung yanaba mapurakre matungda pamdaba thodok thoktanaba nakal anima ki luchingba singna akanba firep leminaba boundary gi matangda sarkarna aroiba warep ama laudriba fawba amana amada ayetpa pinadaba athuba matamda boundary gi chayet nabasi Sengdoknaba punna government ta taksinba loinana athuba matamda lanjengnarak ibasingi relief camp loisinanaba honaminaba hainasu warib lokre housing asino muyeng sai pauda ICA lampel pataki phangba paugi matungina ngasi khwaidagi saba degree celsius 39.5 khwaidagi ingbana degree celsius 15.1 nungsita yawba ising maningi chang ayukta chada marfu mari nungthildana chada yangkhaini thoi nongjugi chang 1.3 mm ni Hauzare bada marui bapa mukhana Ministerial team amana singda dam yengsin bada nimit taramapanigi ising lady hari hospital amadi emergency service ki damak PSED na ising supply togadore Ministerial team na singda dam da nimit taramapanigi ising sijinana ba lady hairebasu miyam na ising phangnada bagi changdi nongmagi hengalagle amadi handa chemical da aran ba tawasing matik saba para tambiragani haina Dr. M Narana Fongdukre
ngasi go na di ISTV na pizza paw matang solution jare miyang tabiri ba singbo amka hana khurum jare